Kaba, nang ningon sauriba waroribado. Aina nakoida minamlubagini haiba ai sana khangsaye. Adubu bai, lairaba aigi tin kaya sanatoy amadi nakoina pangbidnata lae. Aise, Kaba nakoi anigi mateng kaya na hinglapani. Aina nakoigi mateng lauraduna ikai mandana ai haikidabane bai. Aibu saurabasu, nang aibu purabasu. Nang magna aibu kauba ngamni haibadi ai thajadi. Nang na kaubi ngangbidaba mitop tawna khanbase. Ai taba ngamdiye bai. Asumna texta irami. Kaba mamitagi mapi takiba khanghaude. Yam tunamak nganbada call tawsili. Nganba magi phone lakputuda kanano haina yengbutuda Kaba irambada yamna harauzai. Adubu Kabana mabu warokiba thina nganglakhiba kaya adu khalladuna nganba amuk paisira parisira khanuna ngaheklei. Nganbana khale. Farida nganglaklusu iralbu isani yajarage. Asi kanduna nganbi follow the bike li. Hello, nganba, ai nang bu warodi bai. Nang ai nang ai kiba mayam do saunu ko bai. Asam na Kaba katlaga hailaklami. Nganbasu Kaba ki wadu tarabadagi matamai laksin mangamdraduna mapi sindarai aduga nganbana. Ai kaisu kandi bai. Ai na koina kaina bangamloye. Ai gidamak wajarpa na koiba aina. Ai gi thawai isu hena nungsijaye. Asam na makon ning launa hairai. Nganba Kabada haizarakpani. Yare to bai. Aikoidi kainurese ado sanatoy ngasi laktre. Nangna tongdo hospital da leibado nungaibro bai. Kaisu khangano bai. Ngasi ti ai tanta leirage. Nangna ba faraga amuk akoi puna leiminase. Asam na nganbisu khumda ami. Kabana. Bai, ai kaisu tawdre. Ai hauzik sanatoy ga hawlaga lakminagi bani. Kaba hauzik di thengle laanu. Nang nasa sungamde pothazaro hayengoina fazana sanatoy ko pulap lao. Asam na nganbana sanatoy bu fatare. Hoy bai, nang ai saunu ko hayengoina fazana laage. Kaba ai saudi nangwanda kari chuwarodi adu nang su fazana pothazaro ko ai su pothazarge hayengoina sanatoy hawraga lao. Asam na wari ngahik sanaramlaga Kaba amadi nganba phone adu thamgre. Nongma hausankiduna hapta amadi hensilaklei. Nganba budakta linthoina uraktaba hapta amukti farae. Mamagi injection piba lakpada nurse amada nganbasu jangsilaga linthoi phangjarai. Sister, Dr. Linthoi bu magi card lehobro. Nurse adana lakhobane. Somna hangningba apama leresu doctor gi card hekta jangbiyo. Asiram laga nurse adujo thambalge injection piramlaga adum thokre. Nganbasu linthoi gi katamna lai adubu linthoi gi kai yorakpada linthoi di leiramdre. Nganbana doctor na soibu waroraba ai kai khunggadabano khangre. Doctor gi tawbimal khangdaba natiye. Ai gi ingau tangosdabi ai gi thamoi gi thoise aina magi thasaba thukai ningdi. Asi khanduna nganba sora asangba ma amuktang hondoklaga linthoi gi ka adadagi thoklai. Nganba chana khale. Dr. Linthoi ka ai gamtang unadaba yadre. Maibu warokraba male ai amuktang gi fazana sengdokpa pami. Asi khanduna nganba magi kada changlaktuna tuminna phamlaga leiringai. Asumna leiringai thoi nganba bu khangange haiduna tuminna nganbegi maninglamdegi khongthang makhol thokandabi tanna changlakpani. Adubu floor aduda isin khara haidoklambaduna nanthore. Ima asi aiduna nganbada tutharai. Nganbasu maninglamdagi kana laurakpaduda magi mamaido fatlai thorakpani. Thoina mangonda tutharaklami. Nganba thoibu ngakpi. Thoina tutharakpagi safuoduna henman kibana ngakpa ngamhodaduna nganba floor aduda namsili. Thoidi nganbagi mathada chena konduna mamit anido isilaga leikre. Nganba floor aduda yesinkibagi chaina aduna mamit anido isilaga khangzari. Ngai hak leiraga nganba mamit tapna pangthokpada thoina mangonda nablaga mamit kana isilaga leiramadu urai. Thoisu mamit adu tapna panglai. Nganbagi matakta mana nantharaga leibado khangzari. Kuina unadrabagi matungda nganbagi nungsiraba maithong adu thoigi ingna mamonokpa minok amaga loinana hingzari. Nganbasu thoida yengduna ngahek wakhal tawduna leiringai lamhelaba piktak tawba sai maja adu thoigi maithongda haitharakpaduda nganba nokfei tawduna haitharakliba samlangsing adu nungsina thoigi napada
ꯌꯦꯞꯁꯤꯟꯕꯤꯔꯛꯏ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯇꯣꯝꯊꯤꯟ, ꯔꯣꯖꯤ, ꯂꯥꯡꯂꯦꯟ ꯑꯃꯗꯤ ꯃꯣꯅꯤꯀꯥ ꯁꯅꯥꯇꯣꯏ ꯆꯪꯂꯛꯏ꯫ ꯊꯣꯏꯒ ꯉꯥꯟꯕꯒ ꯂꯩꯔꯝꯂꯤꯕ ꯃꯇꯧ ꯑꯗꯨꯗ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯃꯌꯥꯝꯗꯨ ꯂꯩꯔꯤꯉꯩ ꯁꯅꯥꯇꯣꯏꯅ ꯀꯩꯅꯣ ꯇꯧꯔꯝꯂꯤꯕ ꯃꯇꯧꯁꯤꯕꯣ? ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯍꯦꯛ ꯇꯥꯔꯛꯄꯗꯒꯤ ꯊꯣꯏ ꯑꯃꯗꯤ ꯉꯥꯟꯕ ꯃꯈꯣꯜ ꯑꯅꯤꯃꯛ ꯆꯞ ꯃꯥꯟꯅꯅ ꯂꯩꯊꯣꯛꯂꯒ ꯌꯦꯡꯉꯛꯏ꯫ ꯈꯣꯟꯖꯦꯜ ꯑꯗꯨꯒꯤ ꯃꯥꯏꯀꯩꯗ ꯌꯦꯡꯂꯛꯄꯗ ꯇꯣꯝꯊꯤꯟ, ꯈꯥꯕ ꯁꯅꯥꯇꯣꯏ, ꯔꯣꯖꯤ, ꯂꯥꯡꯂꯦꯟ ꯑꯃꯗꯤ ꯃꯣꯅꯤꯀꯥ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯅꯤꯗꯨ ꯇꯤꯡꯉꯛ ꯌꯦꯡꯅꯩ, ꯑꯗꯨꯒ ꯑꯅꯤꯗꯨ ꯑꯃꯨꯛ ꯐꯠ ꯍꯧꯒꯠꯅꯈꯤ꯫ ꯁꯅꯥꯇꯣꯏꯅ ꯊꯣꯏ, ꯀꯩꯅꯣ ꯅꯪꯗꯤ ꯑꯩꯈꯣꯏꯒ ꯉꯥꯏꯔꯝꯗꯕꯤꯒ ꯍꯥꯟꯅ ꯍꯦꯛꯇ ꯆꯦꯜꯂꯤꯗꯨꯕꯣ? ꯑꯗꯨꯒ ꯁꯣꯝꯗꯅ ꯐꯤꯂꯝ ꯁꯨꯇꯤꯡ ꯇꯧ ꯂꯩꯔꯝꯃꯤꯗꯅ꯫ ꯋꯥꯗ ꯂꯣꯏꯕ ꯅꯪꯗ꯭ꯔꯤꯉꯩ ꯃꯣꯅꯤꯀꯥꯅ ꯁꯅꯥꯇꯣꯏꯒꯤ ꯃꯈꯨꯠꯇ ꯈꯨꯖꯤꯟꯅ ꯀꯟꯅ ꯁꯤꯛꯂꯛꯏ꯫ ꯑꯌꯣ ꯁꯤꯔꯦꯍꯦ, ꯀꯩꯅꯣ ꯅꯀꯣꯛ ꯆꯥꯛꯄ꯭ꯔꯥ ꯍꯥ? ꯑꯁꯨꯝꯅ ꯃꯣꯅꯤꯀꯥꯗ ꯌꯦꯡꯂꯒ ꯁꯅꯥꯇꯣꯏꯅ ꯂꯧꯁꯤꯜꯂꯛꯏ꯫ ꯃꯣꯅꯤꯀꯥ ꯄꯤꯁꯨꯝ ꯑꯅꯤꯗꯨ ꯁꯨꯛꯇꯣꯛꯂꯒ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯏꯪꯒꯤꯠ ꯇꯧꯔꯛꯏ꯫ ꯁꯅꯥꯇꯣꯏ ꯃꯣꯅꯤꯀꯥꯒꯤ ꯃꯇꯧ ꯑꯗꯨ ꯈꯪꯂꯗꯅ ꯅꯣꯛꯁꯤꯟꯅꯔꯛꯏ꯫ ꯉꯥꯟꯕꯅ ꯚꯥꯏ, ꯅꯣꯏ ꯃꯌꯥꯝ ꯂꯥꯛꯏꯗꯨꯅ ꯆꯪꯂꯛꯑꯣ ꯑꯁꯨꯝꯅ ꯀꯧꯁꯤꯜꯂꯛꯏ꯫ ꯃꯌꯥꯝꯗꯨ ꯆꯪꯂꯛꯇꯨꯅ ꯃꯈꯣꯏꯒ ꯄꯨꯟꯅ ꯐꯝꯃꯤꯟꯅꯔꯝꯃꯤ꯫ ꯃꯌꯥꯝꯗꯨ ꯉꯥꯏꯍꯥꯛ ꯑꯋꯥ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯔꯤ꯫ ꯑꯗꯨꯕꯨ ꯊꯣꯏꯒ ꯉꯥꯟꯕꯒꯗꯤ ꯏꯀꯥꯏꯔꯗꯨꯅ ꯇꯨꯃꯤꯟ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯝꯂꯒ ꯃꯌꯥꯝꯗꯨ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯊꯣꯛꯅꯔꯛꯏ꯫ ꯉꯥꯟꯕ ꯃꯌꯥꯝꯗꯨ ꯃꯇꯦꯛ ꯑꯃ ꯊꯤꯟꯗꯣꯛꯄ ꯊꯣꯛꯂꯛꯏ꯫ ꯃꯈꯣꯏ ꯄꯨꯟꯅ ꯊꯤꯟꯗꯣꯔꯛꯄꯅꯤ꯫ ꯃꯣꯅꯤꯀꯥꯒꯤ ꯈꯨꯗꯥꯡ ꯑꯗꯨ ꯁꯅꯥꯇꯣꯏꯅ ꯇꯞꯅ ꯐꯥꯔꯛꯏ꯫ ꯀꯩꯒꯤꯅꯣꯕ ꯅꯪꯅ ꯉꯁꯥꯏ ꯈꯨꯖꯤꯟꯅ ꯑꯗꯨꯛ ꯌꯥꯝ ꯀꯟꯅ ꯁꯤꯛꯂꯛꯂꯤꯗꯨꯕ ꯍꯥ? ꯑꯩ ꯁꯔꯨꯛ ꯍꯥꯏꯕ꯭ꯔꯕ? ꯑꯁꯨꯝꯅ ꯌꯥꯝ ꯀꯟꯅ ꯂꯥꯎꯗꯨꯅ ꯃꯣꯅꯤꯀꯥꯗ ꯍꯪꯂꯛꯏ꯫ ꯁꯅꯥꯇꯣꯏꯅ ꯀꯟꯅ ꯂꯥꯎꯔꯛꯄꯗꯨꯗ ꯃꯌꯥꯝꯗꯨ ꯁꯅꯥꯇꯣꯏꯗ ꯌꯦꯡꯂꯛꯏ꯫ ꯈꯥꯕꯅ ꯁꯅꯥꯇꯣꯏ, ꯀꯔꯟ ꯑꯃꯨꯛ ꯇꯧ ꯂꯩꯔꯅꯨ, ꯃꯣꯅꯤꯀꯥꯗꯣ ꯊꯦꯡꯈ꯭ꯔꯅꯤꯀꯣ, ꯂꯥꯛꯑꯣ ꯚꯥꯏ꯫ ꯁꯅꯥꯇꯣꯏꯅ ꯌꯥꯔꯅꯤ, ꯅꯣꯏ ꯃꯌꯥꯝ ꯊꯣꯛꯑꯝꯃꯣ, ꯑꯩ ꯃꯥꯁꯦ ꯐꯨꯗꯅꯗꯤ ꯄꯨꯊꯣꯔꯛꯑꯣꯏꯕ꯫ ꯊꯣꯏꯈꯣꯏꯒ ꯉꯥꯟꯕꯈꯣꯏꯒ ꯐꯤꯂꯝ ꯁꯨꯇꯤꯡ ꯇꯧ ꯌꯥꯄꯣꯠꯇꯦ, ꯑꯩꯁꯨ ꯇꯧꯅꯤ꯫ ꯑꯁꯨꯝꯅ ꯀꯨꯝꯂꯛꯏ꯫ ꯈꯥꯕ ꯐꯠ ꯁꯧꯒꯠꯂꯛꯏ, ꯃꯌꯥꯗꯨ ꯆꯤꯛꯂꯒ ꯃꯁꯦ ꯅꯨꯡ ꯑꯁꯣꯏꯕ ꯃꯥꯟꯕꯁꯦ, ꯃꯁꯤ ꯅꯪ ꯉꯁꯤ ꯁꯣꯏꯔꯣꯏꯀꯣ? ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯅꯥꯇꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯒꯦ ꯇꯧꯕꯗ ꯂꯥꯡꯂꯦꯟꯅ ꯈꯥꯕꯕꯨ ꯐꯥꯊꯔꯛꯏ꯫ ꯑꯗꯨꯒ ꯂꯥꯡꯂꯦꯟꯅ ꯆꯤꯡꯂꯗꯨꯅ ꯊꯣꯛꯈ꯭ꯔꯦ꯫ ꯃꯌꯥꯝꯗꯨꯁꯨ ꯊꯣꯛꯅꯈ꯭ꯔꯦ꯫ ꯁꯅꯥꯇꯣꯏꯅ ꯍꯥꯏꯌꯣꯕ, ꯑꯩꯅ ꯁꯥꯎꯔꯛꯄꯗꯨꯔꯣ ꯅꯪꯅ ꯄꯥꯝꯃꯤꯁꯦ? ꯅꯈꯣꯡꯗꯨ ꯊꯨꯗꯦꯛꯑꯣ ꯍꯥꯏꯕ꯭ꯔꯣ ꯍꯥ? JCB ꯃꯥꯟꯕ ꯈꯨꯖꯤꯟꯅ ꯀꯟꯅ ꯁꯤꯛꯂꯛꯂꯤꯗꯣ ꯅꯥꯔꯝꯃꯣꯏ ꯀꯥꯏꯅ ꯈꯟꯕ꯭ꯔꯥ? ꯃꯣꯅꯤꯀꯥ ꯃꯔꯩꯒ ꯀꯣꯟꯁꯤꯟꯅꯔꯒ ꯗꯥ ꯁꯅꯥꯇꯣꯏ, ꯑꯩ ꯆꯠꯂꯒꯦ, ꯉꯁꯤꯗꯒꯤ ꯅꯪꯉꯣꯟꯗ ꯐꯥꯒꯤꯒ ꯇꯧꯔꯔꯣꯏꯀꯣ, ꯐꯥꯒꯤ ꯇꯧꯕꯁꯦ ꯌꯥꯗ꯭ꯔꯦꯕ, ꯑꯩ ꯆꯠꯂꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯁꯅꯥꯇꯣꯏ ꯃꯣꯅꯤꯀꯥꯅꯒ ꯃꯈꯣꯜꯒ ꯅꯧꯊꯔꯛꯄꯗꯨꯗ ꯁꯅꯥꯇꯣꯏ ꯃꯇꯝ ꯑꯗꯨ ꯄꯦꯊꯈ꯭ꯔꯦ꯫ ꯆꯠꯂꯣ ꯑꯁꯨꯝꯅ ꯌꯥꯝ ꯇꯞꯅ ꯃꯣꯅꯤꯀꯥꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ꯫ ꯃꯣꯅꯤꯀꯥꯁꯨ ꯁꯅꯥꯇꯣꯏꯗ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯌꯦꯡꯂꯝꯂꯒ ꯀꯟꯅ ꯑꯃꯨꯛꯇꯪ ꯁꯤꯛꯂꯛꯂꯝꯂꯒ ꯅꯣꯛꯅ ꯆꯦꯟꯈ꯭ꯔꯦ꯫ ꯍꯣꯏꯃꯥ ꯁꯤꯔꯦ ꯍꯤꯡꯆꯥꯕꯤ, ꯅꯪ ꯈꯪꯅꯤꯕ ꯍꯌꯦꯡ ꯂꯧꯔꯒ ꯐꯨꯗꯠꯀꯦꯕ꯫ ꯑꯁꯨꯝꯅ ꯃꯆꯤꯟꯗꯨ ꯑꯔꯩꯒꯩ ꯁꯨꯛꯇꯣꯛꯂꯒ ꯁꯅꯥꯇꯣꯏ ꯉꯥꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯑꯁꯨꯝꯅ ꯅꯣꯡ ꯅꯤꯅꯤꯁꯨ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯉꯥꯟꯕ ꯃꯃꯥꯒꯤ ꯍꯤꯗꯥꯛ ꯂꯩꯕ ꯆꯠꯂꯨꯕꯅꯤ꯫ ꯍꯜꯂꯛꯄꯗ ꯁꯅꯥꯇꯣꯏ ꯑꯃꯗꯤ ꯈꯥꯕꯅ ꯊꯝꯕꯥꯜꯒꯤ ꯃꯐꯤ ꯃꯔꯣꯜꯁꯤꯡ ꯑꯗꯨ ꯌꯣꯝꯁꯤꯜꯂꯒ ꯂꯩꯔꯝꯃꯤ꯫ ꯉꯥꯟꯕ ꯏꯪꯉꯛ ꯉꯛꯅ ꯌꯦꯡꯂꯤ꯫ ꯊꯝꯕꯥꯜꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯒꯤ ꯊꯣꯡꯖꯜ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯇꯤꯡꯉꯛ ꯌꯦꯡꯉꯤ꯫ ꯈꯥꯕ ꯑꯃꯗꯤ ꯁꯅꯥꯇꯣꯏꯅ ꯂꯩꯔꯝꯂꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯃꯥꯁꯨ ꯑꯗꯨꯝ ꯌꯦꯡꯗꯨꯅ ꯂꯩ꯫ ꯉꯥꯟꯕ ꯋꯥ ꯃꯆꯤꯠ ꯑꯃꯠꯇ ꯉꯥꯡꯗꯦ꯫ ꯇꯧꯔꯝꯂꯤꯕꯁꯤꯡ ꯑꯗꯨ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯇꯨꯃꯤꯟꯅ ꯊꯣꯡꯖꯤꯟꯗ ꯂꯦꯞꯇꯨꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯈꯥꯕꯁꯨ ꯃꯃꯥꯏ ꯂꯩꯊꯣꯔꯛꯄꯗ ꯎꯔꯦ꯫ ꯉꯥꯟꯕꯅ ꯇꯤꯡꯉꯛꯅ ꯂꯩꯕꯗꯨ ꯎꯔꯦ꯫ ꯈꯥꯕꯅ ꯚꯥꯏ, ꯀꯩꯒꯤꯅꯣ? ꯍꯜꯂꯗꯕꯅꯦ, ꯏꯃꯥꯁꯨ ꯄꯥꯕꯨꯡꯁꯨ ꯑꯩꯈꯣই ꯄꯨꯟꯅ ꯍꯜꯂꯗꯕꯅꯦ, ꯗꯣꯛꯇꯔꯅ ꯗꯤꯆꯥꯔꯖ ꯄꯤꯔꯝꯂꯕꯅꯦ꯫ ꯑꯁꯨꯝꯅ ꯍꯔꯥꯎꯅ ꯐꯥꯎꯗꯝꯖꯔꯛꯏ꯫ ꯉꯥꯟꯕ ꯄꯤꯁꯨꯝ ꯑꯅꯤꯗꯨ ꯁꯨꯛꯇꯣꯛꯂꯒ ꯀꯅꯥꯅ ꯗꯤꯆꯥꯔꯖ ꯄꯤꯔꯝꯂꯤꯕ? ꯀꯩꯅꯣ ꯅꯪ ꯉꯥꯎꯔꯕꯣ? ꯗꯣꯛꯇꯔ ꯂꯤꯟꯊꯣꯏꯅ ꯇꯧꯔꯝꯂꯤꯅꯦ ꯀꯩꯅꯣ? ꯑꯁꯨꯝꯅ ꯉꯥꯟꯕꯗ ꯏꯆꯝ ꯆꯝꯅ ꯈꯨꯝꯖꯔꯛꯄꯅꯤ꯫ ꯉꯥꯟꯕ ꯁꯥꯎꯅꯤꯡꯕ ꯐꯥꯎꯔꯛꯏ꯫ ꯀꯩꯅꯣ ꯃꯥꯅ ꯉꯁꯤ ꯇꯧꯔꯝꯂꯤꯕꯁꯦ? ꯏꯅꯥꯛꯇ ꯅꯣꯛꯇꯨꯅ ꯂꯩꯔꯝꯕ ꯃꯥꯅ ꯑꯩꯒꯤ ꯋꯥꯍꯩ ꯑꯃꯗꯒꯤ ꯑꯩꯕꯨ ꯋꯥꯔꯧꯈꯤꯕ, ꯎꯗꯅꯕ ꯂꯣꯠꯈꯤꯕ, ꯃꯁꯤꯕꯨ ꯆꯨꯝꯂꯤꯕ꯭ꯔꯥ? ꯑꯁꯤ ꯈꯟꯗꯨꯅ ꯉꯥꯟꯕ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩ꯫ ꯈꯥꯕꯅ ꯉꯥꯟꯕ, ꯄꯥꯕꯨꯡꯒꯤ ꯀꯥꯗ ꯀꯩꯀꯩ ꯂꯩꯍꯧꯔꯤꯒꯦ ꯑꯗꯨꯅ ꯑꯝꯇ ꯌꯦꯡꯂꯛꯑꯣ꯫ ꯉꯥꯟꯕꯁꯨ ꯍꯣꯏ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯃꯉꯛ ꯑꯗꯨ ꯅꯝꯂꯝꯂꯒ ꯊꯧꯖꯥꯜꯒꯤ ꯀꯥꯗ ꯆꯠꯈ꯭ꯔꯦ꯫ ꯀꯔꯤꯒꯤꯅꯣ ꯃꯥꯅ ꯑꯩꯕꯨ ꯋꯥꯔꯧꯔꯤꯕ? ꯑꯩꯒꯤ ꯋꯥꯍꯩ ꯑꯃꯗ ꯃꯥꯒꯤ ꯊꯃꯣꯏ ꯊꯨꯒꯥꯏꯈ꯭ꯔꯕ? ꯑꯁꯤ ꯈꯟꯗꯨꯅ ꯂꯥꯛꯄꯅ ꯉꯥꯟꯕ ꯊꯧꯖꯥꯜꯒꯤ ꯀꯥꯗꯣ ꯍꯦꯟꯗꯣꯛꯇꯨꯅ ꯂꯤꯟꯊꯣꯏꯒꯤ ꯀꯥ ꯑꯗꯣꯝꯗ ꯑꯣꯏꯅ ꯆꯠꯈꯤ꯫ ꯉꯥꯟꯕꯁꯨ ꯂꯤꯟꯊꯣꯏꯒꯤ ꯀꯥ ꯌꯧꯔꯗꯨꯅ ꯐꯠ ꯆꯪꯁꯤꯜꯂꯤ꯫ ꯅꯍꯥꯟꯈꯩꯗꯤ ꯉꯥꯟꯕꯅ ꯂꯤꯟꯊꯣꯏꯗ ꯆꯪꯖꯔꯛꯀꯦ ꯍꯥꯏꯅ ꯄꯔꯃꯤꯁꯟ ꯂꯧꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯉꯥꯟꯕ ꯑꯁꯥꯎꯕꯒꯨꯝ ꯆꯪꯈ꯭ꯔꯦ꯫ ꯂꯤꯟꯊꯣꯏ ꯅꯔꯁ ꯑꯃꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕꯅꯤ꯫ ꯉꯥꯟꯕ ꯆꯪꯂꯛꯄꯗꯣ ꯂꯤꯟꯊꯣꯏꯁꯨ ꯎꯔꯦ꯫
ꯉꯥꯟꯕꯒꯤ ꯃꯥꯏꯊꯣꯡꯒꯤ ꯑꯁꯥꯎꯕ ꯃꯃꯤ ꯑꯗꯨ ꯂꯤꯟꯊꯣꯏꯁꯨ ꯎꯔꯦ꯫ ꯂꯤꯟꯊꯣꯏ ꯁꯥꯟꯅꯔꯝꯂꯤꯕ ꯅꯔꯁ ꯅꯨꯄꯤꯗꯨꯗ ꯍꯥꯏꯔꯛꯏ, "ꯁꯤꯁꯇꯔ, ꯑꯩ ꯂꯥꯛꯑꯒꯦ." ꯑꯁꯨꯝꯅ ꯅꯣꯛꯂꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯅꯔꯁ ꯑꯗꯨꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯊꯣꯛꯈ꯭ꯔꯦ꯫ ꯅꯔꯁ ꯑꯗꯨ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯂꯤꯟꯊꯣꯏꯅ, "ꯉꯥꯟꯕ, ꯐꯝꯃꯨ ꯂꯥꯛꯑꯣ. ꯏꯃꯥꯒ ꯄꯥꯕꯨꯡꯒꯁꯨ ꯉꯁꯤꯗꯒꯤ ꯌꯨꯝꯗ ꯍꯟꯕ ꯌꯥꯔꯅꯤꯌꯦ. ꯑꯩꯅ ꯗꯤꯆꯥꯔꯖ ꯇꯧꯔꯝꯂꯕꯅꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯤꯟꯊꯣꯏ ꯃꯃꯥꯏ ꯂꯩꯊꯣꯛꯈꯤ꯫ ꯉꯥꯟꯕ ꯁꯥꯎꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯂꯤꯟꯊꯣꯏꯒꯤ ꯂꯦꯡꯖꯨꯝ ꯑꯅꯤꯗꯨꯗ ꯄꯥꯏꯗꯨꯅ ꯃꯉꯣꯟꯗ ꯑꯣꯟꯁꯤꯜꯍꯜꯂꯒ, "ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯝꯂꯤꯁꯤꯕꯣ? ꯑꯩꯒ ꯗꯣꯛꯇꯔꯒ ꯍꯥꯟꯅ ꯐꯖꯅ ꯂꯣꯏꯅꯔꯝꯃꯤ, ꯑꯗꯨꯕꯨ ꯑꯩꯒꯤ ꯋꯥꯍꯩ ꯑꯃꯅ ꯗꯣꯛꯇꯔꯅ ꯑꯩꯕꯨ ꯋꯥꯔꯧꯕꯤꯒꯅꯣ꯫ ꯉꯥꯟꯕ, ꯑꯩ ꯅꯪꯉꯣꯟꯗ ꯀꯩꯁꯨ ꯁꯥꯎꯗꯤꯌꯦ, ꯋꯥꯔꯧꯕꯁꯨ ꯂꯩꯇꯤꯌꯦ. ꯑꯩꯅ ꯏꯀꯥꯏ ꯈꯪꯗꯕꯤ ꯑꯣꯏꯔꯨꯕꯒꯤꯅꯤ." ꯑꯁꯨꯝꯅ ꯀꯞꯂꯗꯨꯅ ꯍꯥꯏꯖꯔꯛꯏ꯫ "ꯑꯗꯨꯕꯨ ꯗꯣꯛꯇꯔꯅ ꯀꯔꯤꯒꯤ ꯑꯩ ꯎꯔꯒ ꯂꯣꯠꯅꯕ ꯍꯣꯠꯅꯔꯤꯕꯅꯣ?" ꯑꯁꯨꯝꯅ ꯂꯤꯟꯊꯣꯏꯒꯤ ꯃꯁꯥꯗꯨ ꯅꯣꯝꯂꯗꯨꯅ ꯍꯪꯂꯛꯏ꯫ ꯉꯥꯟꯕꯗ ꯌꯦꯡꯂꯝꯕ ꯂꯤꯟꯊꯣꯏꯒꯤ ꯀꯣꯏꯔꯥꯎꯅꯔꯕꯤ ꯃꯤꯁꯅ ꯑꯅꯤꯗꯨ ꯊꯃꯣꯏꯗꯒꯤ ꯍꯧꯔꯛꯄ ꯑꯋꯥꯕ ꯀꯌꯥ ꯑꯗꯨꯅ ꯄꯤꯔꯥꯡꯁꯤꯡ ꯑꯗꯨ ꯃꯥꯏꯊꯣꯡꯗ ꯁꯤꯟꯊꯔꯛꯏ꯫ "ꯉꯥꯟꯕ, ꯑꯩꯁꯨ ꯊꯃꯣꯏ ꯄꯥꯜꯂꯦ, ꯏꯀꯥꯏꯕ ꯃꯁꯛ ꯈꯪꯉꯦ꯫ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯏꯃꯨꯡꯗ ꯁꯨꯝ ꯂꯩꯕ ꯇꯥꯔꯕꯗꯤ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯑꯅꯝ ꯀꯜꯂꯛꯄꯁꯨ ꯌꯥꯏ, ꯊꯃꯣꯏꯒꯤ ꯅꯤꯡꯉꯥꯏ ꯀꯜꯂꯛꯄꯁꯨ ꯌꯥꯏ꯫ ꯅꯪꯕꯨ ꯑꯩꯗꯒꯤ ꯑꯣꯏꯅꯤꯡꯕ ꯍꯣꯠꯅꯔꯛꯀꯅꯤꯌꯦ꯫ ꯑꯗꯨꯅ ꯅꯪꯉꯣꯟꯗꯒꯤ ꯂꯥꯞꯅꯕ ꯅꯪꯕꯨ ꯎꯗꯅꯕ ꯂꯣꯠꯄꯅꯦ ꯉꯥꯟꯕ." ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯤꯟꯊꯣꯏ ꯀꯞꯅ ꯀꯞꯅ ꯍꯥꯏꯖꯔꯛꯏ꯫ ꯂꯤꯟꯊꯣꯏꯒꯤ ꯂꯦꯡꯖꯨꯝꯗ ꯄꯥꯏꯔꯝꯕ ꯉꯥꯟꯕꯒꯤ ꯃꯈꯨꯠ ꯑꯗꯨ ꯇꯞꯅ ꯊꯥꯗꯣꯛꯏ꯫ "ꯗꯣꯛꯇꯔ, ꯑꯩ ꯀꯩ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ꯫ ꯗꯣꯛꯇꯔꯒꯤ ꯇꯧꯕꯤꯃꯜ ꯑꯩ ꯃꯁꯛ ꯈꯪꯗꯕ ꯅꯠꯇꯤꯌꯦ꯫ ꯂꯥꯏꯕꯛ ꯊꯤꯔꯕ ꯑꯩꯒꯤ ꯏꯃꯥ ꯏꯄꯥꯕꯨ ꯇꯦꯛꯇ ꯀꯥꯏꯗꯅ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯏꯐꯝꯗ ꯑꯃꯨꯛ ꯍꯟꯅ ꯁꯦꯟꯅꯕꯤꯕꯁꯦ꯫ ꯗꯣꯛꯇꯔꯒꯤ ꯇꯧꯕꯤꯃꯜꯕꯨ ꯂꯃꯟꯅ ꯁꯤꯡꯒꯗ꯭ꯔꯥ? ꯅꯠꯇ꯭ꯔꯒ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯏꯉꯥꯎ ꯇꯝꯉꯥꯎꯖꯕꯤ ꯑꯩꯒꯤ ꯊꯣꯏꯒꯤ ꯊꯥꯖꯕꯕꯨ ꯃꯥꯡꯍꯟꯕꯅ ꯐꯔꯗ꯭ꯔꯥ? ꯑꯩ ꯈꯟꯐꯝ ꯈꯪꯗ꯭ꯔꯦ ꯗꯣꯛꯇꯔ." ꯉꯥꯟꯕ ꯋꯥ ꯃꯆꯤꯠ ꯑꯃꯇ ꯉꯥꯡꯗꯅ ꯇꯨꯃꯤꯟꯅ ꯂꯩ꯫ ꯂꯤꯟꯊꯣꯏꯅ, "ꯑꯗꯨꯕꯨ ꯉꯥꯟꯕ, ꯅꯪꯒꯤ ꯅꯆꯤꯟꯗꯒꯤ ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕ ꯋꯥꯍꯩ ꯑꯃꯇꯗꯤ ꯊꯥꯖꯒꯦ ꯑꯔꯣꯏꯕ ꯑꯣꯏꯅ." "ꯗꯣꯛꯇꯔ, ꯑꯩꯁꯨ ꯗꯣꯛꯇꯔꯕꯨ ꯅꯨꯡꯁꯤꯌꯦ꯫ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯑꯩꯒꯤ ꯏꯇꯦꯡ ꯀꯌꯥ ꯗꯣꯛꯇꯔꯅ ꯄꯥꯡꯕꯤꯈꯤꯕꯅꯦ꯫ ꯗꯣꯛꯇꯔꯒꯤ ꯂꯃꯟꯗꯤ ꯄꯨꯟꯁꯤꯒꯤ ꯀꯥꯎꯖꯔꯣꯏꯌꯦ." ꯂꯤꯟꯊꯣꯏ ꯄꯥꯎꯈꯨꯝ ꯑꯗꯨ ꯄꯦꯟꯗꯕ ꯐꯥꯎꯏ꯫ ꯑꯗꯨꯕꯨ ꯄꯦꯟꯗꯕꯁꯤꯡ ꯑꯗꯨ ꯊꯃꯣꯏꯗ ꯐꯨꯝꯗꯨꯅ ꯃꯥꯏꯊꯣꯡꯗ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯔꯛꯏ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯉꯥꯟꯕꯗ ꯈꯥꯕꯒꯤ ꯀꯣꯜ ꯇꯧꯔꯛꯏ꯫ "ꯍꯜꯂꯣ ꯚꯥꯏ, ꯅꯪ ꯀꯥꯏ ꯂꯩꯒꯦ?" "ꯑꯩ ꯂꯥꯛꯀꯦ ꯚꯥꯏ." ꯑꯁꯤ ꯍꯥꯏꯗꯨꯅ ꯉꯥꯟꯕ ꯀꯣꯜ ꯑꯗꯨ ꯐꯠ ꯀꯛꯈ꯭ꯔꯦ꯫ "ꯗꯣꯛꯇꯔ, ꯑꯩ ꯆꯠꯂꯒꯦ, ꯑꯁꯣꯝꯗ ꯉꯥꯏꯔꯦ." ꯂꯤꯟꯊꯣꯏ ꯉꯥꯟꯕꯕꯨ ꯃꯅꯥꯛꯇ ꯑꯗꯨꯝ ꯂꯩꯍꯟꯅꯤꯡꯕꯅꯤ, ꯑꯗꯨꯕꯨ ꯅꯣꯛꯐꯦ ꯇꯧꯗꯨꯅ ꯁꯛꯂꯣꯟ ꯑꯃ ꯑꯣꯟꯗꯨꯅ ꯉꯥꯟꯕꯕꯨ ꯌꯦꯡꯂꯛꯏ꯫ "ꯆꯠꯂꯣ." ꯑꯁꯨꯝꯅ ꯂꯨꯝ ꯂꯨꯝ ꯂꯥꯎꯕ ꯈꯣꯟꯖꯦꯜ ꯑꯃꯒ ꯂꯣꯏꯅꯅ ꯇꯞꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯉꯥꯟꯕꯁꯨ ꯍꯣꯏ ꯍꯥꯏꯔꯝꯗꯨꯅ ꯂꯤꯟꯊꯣꯏꯒꯤ ꯀꯥꯗꯒꯤ ꯊꯣꯛꯈ꯭ꯔꯦ꯫ ꯉꯥꯟꯕ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯂꯤꯟꯊꯣꯏ ꯃꯊꯃꯣꯏ ꯑꯗꯨ ꯐꯥꯊꯕ ꯉꯝꯗꯗꯨꯅ ꯀꯞꯆꯔꯛꯏ꯫ ꯉꯥꯟꯕꯁꯨ ꯋꯥꯈꯜꯒꯤ ꯏꯄꯥꯛꯇ ꯏꯔꯥꯛꯅꯗꯨꯅ ꯂꯥꯛꯄꯅ ꯁꯅꯥꯇꯣꯏꯒ ꯊꯦꯡꯅꯔꯦ꯫ ꯁꯅꯥꯇꯣꯏꯅ, "ꯑꯩꯅ ꯍꯥꯏꯗꯨꯅꯦꯕ, ꯅꯣꯏ ꯗꯣꯛꯇꯔꯗꯣ ꯍꯜꯂꯝꯗꯥꯏꯁꯤꯗ ꯎꯅꯍꯧꯗ꯭ꯔꯗꯤ ꯌꯥꯗꯕ꯭ꯔꯕ ꯍꯥ?" ꯉꯥꯟꯕ ꯑꯋꯥꯕ ꯀꯌꯥꯗꯨꯅ ꯊꯩꯔꯒ, "ꯌꯥꯔꯦꯍꯦ ꯅꯁꯛꯇꯨꯒ." ꯑꯁꯨꯝꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯔꯒ ꯈꯨꯝꯂꯛꯏ꯫ ꯉꯥꯟꯕꯒꯤ ꯃꯃꯤꯠ ꯑꯅꯤꯗꯨꯁꯨ ꯉꯥꯡꯁꯪ ꯉꯥꯡꯏ꯫ ꯃꯥꯏꯊꯣꯡ ꯑꯗꯨꯗ ꯑꯋꯥꯕꯒꯤ ꯃꯃꯤ ꯇꯥꯕꯗꯨꯁꯨ ꯎꯔꯦ, ꯀꯞꯂꯨꯕꯒꯤ ꯇꯁꯦꯡꯅ ꯇꯥꯛꯂꯦ꯫ ꯃꯗꯨ ꯎꯔꯨꯕꯗ ꯁꯅꯥꯇꯣꯏ ꯀꯥꯔꯟ ꯐꯨꯖꯤꯜꯂꯛꯏ꯫ "ꯏꯁ, ꯀꯞꯇꯅꯒ ꯇꯧꯔꯤ ꯃꯥꯜꯂꯦꯅꯦꯍꯦ. ꯍꯦ ꯁꯛ, ꯅꯇꯨ ꯑꯣꯏꯅ ꯄꯨꯔꯛꯑꯁꯨ ꯌꯥꯗꯦꯅꯦ. ꯅꯪ ꯊꯣꯏꯅ ꯇꯥꯔꯒ ꯐꯖꯅꯤ ꯅꯪ." ꯉꯥꯟꯕ ꯁꯅꯥꯇꯣꯏꯒꯤ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯋꯥꯔꯤ ꯑꯗꯨ ꯇꯥꯕ ꯍꯩꯅꯔꯛꯇ꯭ꯔꯦ꯫ "ꯌꯥꯔꯦꯀꯣ, ꯁꯨꯝ ꯋꯥꯊꯤ ꯉꯥꯡ ꯂꯩꯔꯅꯨ. ꯂꯥꯛꯑꯣ, ꯆꯠꯅꯕ ꯂꯣꯏꯁꯤꯜꯂꯨꯔꯁꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯉꯥꯟꯕꯅ ꯁꯅꯥꯇꯣꯏꯒꯤ ꯃꯥꯡ ꯊꯥꯗꯨꯅ ꯆꯠꯈꯤ꯫ ꯁꯅꯥꯇꯣꯏꯅ, "ꯍꯣꯏ ꯉꯥꯟꯕ, ꯑꯩꯁꯨ ꯋꯥꯊꯤ ꯉꯥꯛꯇ ꯉꯥꯡꯒꯦ ꯇꯧꯕꯅꯤꯗ. ꯑꯗꯣ ꯉꯥꯟꯕ, ꯊꯣꯏꯍꯣꯏꯗ ꯍꯥꯏꯗꯣꯛꯄꯤꯔꯣꯏꯗ ꯅꯣꯏ ꯗꯣꯛꯇꯔꯁꯦ ꯀꯣꯏꯁꯤꯜꯂꯣꯗꯅ?" ꯑꯁꯨꯝꯅ ꯃꯉꯛꯀꯗꯣ ꯈꯔ ꯏꯜꯂꯒ ꯍꯪꯂꯛꯏ꯫ ꯉꯥꯟꯕ ꯁꯅꯥꯇꯣꯏꯒ ꯃꯥꯟꯅꯕ ꯌꯥꯗꯦ ꯈꯟꯗꯨꯅ ꯇꯨꯃꯤꯟꯅ ꯃꯥꯅ ꯆꯠꯐꯝ ꯊꯣꯛꯄ ꯑꯃ ꯆꯠꯂꯤ꯫ ꯁꯅꯥꯇꯣꯏꯗꯤ ꯁꯣꯝꯗ ꯃꯔꯤ ꯃꯈꯣꯡ ꯁꯝꯅꯗꯕ ꯋꯥꯍꯪ ꯀꯌꯥ ꯉꯥꯟꯕꯗ ꯍꯪꯂꯗꯨꯅ ꯉꯥꯟꯕꯕꯨ ꯇꯥꯟꯅꯔꯛꯏ꯫ ꯑꯁꯨꯝꯅ ꯁꯨꯝ ꯂꯥꯛꯄꯗ ꯈꯥꯕꯁꯨ ꯃꯈꯣꯏꯅ ꯊꯤꯔꯛꯄꯒ ꯊꯦꯡꯅꯔꯦ꯫ ꯈꯥꯕꯅ, "ꯀꯩꯅꯣ ꯚꯥ, ꯅꯣꯏꯅꯤ ꯇꯧꯔꯤꯁꯤꯕꯣ? ꯃꯁꯤꯃꯁꯨ ꯍꯦꯛ ꯃꯥꯡꯈꯤꯕ ꯄꯨꯠ ꯄꯨꯠ ꯍꯦꯛ ꯃꯥꯡꯉꯗꯅ." ꯉꯥꯟꯕ ꯈꯨꯝꯒꯦ ꯇꯧꯕꯗ ꯁꯅꯥꯇꯣꯏꯅ ꯇꯞꯅ ꯑꯣꯟꯊꯣꯛꯂꯒ ꯈꯨꯝꯂꯛꯏ꯫ "ꯑꯩꯁꯨ ꯈꯪꯗꯅ ꯂꯩꯐꯝꯗ ꯆꯠꯂꯨꯔꯤꯕ, ꯀꯩꯒꯤ ꯑꯩꯕꯨ ꯑꯃꯨꯛ ꯅꯣꯏꯅ ꯊꯤꯕꯤꯔꯤꯕꯅꯣ?" ꯑꯁꯨꯝꯅ ꯀꯩꯝ ꯈꯟꯗꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ꯫ ꯑꯃꯨꯛ ꯈꯔ ꯇꯞꯅ ꯍꯥꯏꯔꯛꯏ꯫ "ꯑꯩꯕꯨ ꯍꯤ ꯑꯉꯧꯕꯗꯧꯅ ꯀꯣꯏꯊꯤꯒ ꯊꯤꯔꯗꯅ." ꯑꯁꯨꯝꯅ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯟꯖꯩ꯫ "ꯌꯥꯔꯦ, ꯅꯪꯃꯁꯨ ꯍꯨꯏ ꯑꯉꯧꯕꯗꯧꯅ ꯀꯣꯏꯂꯣꯜ ꯂꯣꯜꯂꯅꯨ. ꯂꯥꯛꯑꯣꯁꯦ, ꯌꯨꯝꯗ ꯑꯝꯇ ꯍꯥꯟꯅ ꯍꯜꯂꯨꯔꯁꯦ, ꯉꯥꯎꯔꯨꯅꯨ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯈꯥꯕ ꯍꯥꯟꯅ ꯆꯠꯈ꯭ꯔꯦ꯫ ꯉꯥꯟꯕ ꯑꯃꯗꯤ ꯁꯅꯥꯇꯣꯏꯁꯨ ꯈꯥꯕꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯏ꯫ ꯑꯗꯨꯕꯨ ꯉꯥꯟꯕꯗꯤ ꯋꯥ ꯃꯆꯤꯠ ꯑꯃꯇ ꯉꯥꯡꯗꯦ꯫ ꯁꯅꯥꯇꯣꯏꯗꯤ ꯃꯆꯤꯟꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯦꯞꯇꯦ, ꯃꯥꯅ ꯊꯣꯛꯄ ꯄꯪꯉꯥꯡꯗ ꯉꯥꯡꯂꯤ꯫ ꯄꯣꯠ ꯆꯩ ꯀꯌꯥ ꯍꯥꯞꯄ ꯂꯣꯏꯔꯗꯨꯅ ꯊꯝꯕꯥꯜ ꯑꯃꯗꯤ ꯊꯧꯁꯥꯜꯁꯨ ꯆꯠꯂꯝꯃꯦ꯫
ꯍꯧꯖꯤꯛ ꯂꯩꯍꯧꯔꯤꯕꯁꯤ ꯁꯅꯥꯊꯣꯏ ꯈꯥꯕ ꯉꯥꯟꯕ ꯃꯈꯣꯏ ꯑꯍꯨꯝꯗꯪ ꯉꯥꯏꯔꯦ꯫ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯒꯥꯔꯤ ꯊꯧꯗꯣꯔꯛꯂꯦ꯫ ꯉꯥꯟꯕ ꯑꯔꯣꯏꯕ ꯑꯣꯏꯅ ꯂꯤꯟꯊꯣꯏꯒꯤ ꯀꯥ ꯑꯗꯨꯒꯤ ꯊꯣꯡꯅꯥꯎꯗ ꯑꯃꯨꯛꯇꯪ ꯌꯦꯡꯂꯛꯄꯅꯤ꯫ ꯃꯤꯠꯂꯨ ꯄꯤꯔꯥꯡꯅ ꯆꯣꯠꯂꯕ ꯃꯥꯏꯊꯣꯡ ꯑꯗꯨꯅ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯉꯥꯟꯕꯗ ꯌꯦꯡꯂꯒ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ, ꯑꯗꯨꯒ ꯃꯈꯨꯠ ꯍꯥꯏꯔꯛꯏ꯫ ꯉꯥꯟꯕꯁꯨ ꯑꯔꯣꯏꯕ ꯑꯣꯏꯅ ꯅꯨꯡꯁꯤꯅ ꯂꯤꯟꯊꯣꯏꯗ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯌꯦꯡꯂꯝꯂꯒ ꯃꯥꯁꯨ ꯃꯈꯨꯠ ꯍꯥꯏꯔꯛꯏ꯫ ꯉꯥꯟꯕꯒꯤ ꯌꯦꯇꯣꯟ ꯈꯔ ꯎꯕ ꯅꯤꯡꯊꯤꯔꯕ ꯃꯤꯅꯣꯛ ꯑꯗꯨ ꯂꯤꯟꯊꯣꯏꯒꯤ ꯊꯃꯣꯏꯗ ꯃꯃꯤ ꯇꯥꯈ꯭ꯔꯦ꯫ ꯅꯣꯛꯂꯝꯕꯗꯒꯤ ꯂꯤꯟꯊꯣꯏ ꯃꯄꯤ ꯁꯤꯟꯊꯔꯛꯏ꯫ ꯉꯥꯟꯕ ꯃꯈꯨꯠ ꯍꯥꯏꯗꯨꯅ ꯂꯤꯟꯊꯣꯏꯒꯤ ꯀꯥꯗ ꯌꯦꯡꯂꯒ ꯃꯈꯨꯠ ꯍꯥꯏꯔꯛꯄꯗꯨ ꯎꯔꯨꯔꯦ꯫ ꯃꯤꯠꯁꯦ ꯑꯣꯟꯊꯣꯛꯅ ꯅꯥꯔꯦꯗ, ꯕꯥꯏ ꯕꯥꯏ ꯀꯥꯏꯅ ꯇꯧꯅꯔꯗꯅ ꯂꯩꯔꯝꯃꯤꯁꯤꯕꯣ꯫ ꯑꯁꯨꯝꯅ ꯃꯆꯤꯟꯗꯣ ꯑꯔꯩꯒꯩ ꯁꯨꯛꯇꯣꯛꯂꯒ ꯍꯥꯏꯔꯛꯏ꯫ ꯉꯥꯟꯕ ꯁꯅꯥꯊꯣꯏꯒꯤ ꯋꯥꯗꯨ ꯇꯥꯕꯗꯒꯤ ꯅꯣꯛꯅꯤꯡꯂꯗꯨꯅ ꯇꯨꯃꯤꯟꯅ ꯅꯣꯛꯆꯩ꯫ ꯅꯣꯛꯅ ꯅꯣꯛꯅ ꯆꯠꯈꯤꯕꯅ ꯉꯥꯟꯕꯁꯨ ꯂꯤꯟꯊꯣꯏꯒꯤ ꯃꯤꯠꯂꯨ ꯄꯤꯔꯥꯡꯁꯤꯡ ꯑꯗꯨ ꯄꯤꯗꯥꯏ ꯄꯤꯔꯝꯂꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯂꯝꯕꯤ ꯑꯗꯨ ꯃꯃꯤ ꯁꯥꯝꯈ꯭ꯔꯦ꯫ ꯌꯦꯡꯖꯍꯧꯕꯗ ꯉꯥꯏꯔꯦ ꯂꯤꯟꯊꯣꯏꯅ ꯉꯥꯟꯕꯕꯨ꯫ ꯁꯣꯝꯗꯅ ꯊꯣꯏ ꯉꯥꯟꯕ ꯃꯌꯨꯝꯗ ꯍꯜꯂꯛꯑꯦ ꯇꯥꯕꯗ ꯍꯔꯥꯎꯕꯒꯤ ꯉꯝꯈꯩ ꯂꯩꯈꯤꯗ꯭ꯔꯦ꯫ ꯀꯨꯏꯅ ꯎꯔꯨꯗ꯭ꯔꯕ ꯃꯍꯥꯛꯀꯤ ꯃꯥꯏꯊꯣꯡꯕꯨ ꯎꯖꯔꯅꯤ ꯈꯜꯂꯨꯕꯗ ꯍꯥꯟꯅꯒꯨꯝ ꯅꯨꯡꯉꯥꯏꯕ ꯏꯊꯤꯜ ꯑꯗꯨ ꯐꯥꯎꯍꯜꯂꯔꯦ ꯊꯣꯏꯒꯤ ꯊꯃꯣꯏꯗ꯫ ꯊꯝꯕꯥꯜꯁꯨ ꯌꯥꯝ ꯀꯟꯅ ꯅꯥꯕꯗꯤ ꯑꯣꯏꯗꯕꯅꯤꯅ ꯊꯧꯖꯥꯜꯅ ꯊꯝꯕꯥꯜꯕꯨ ꯌꯦꯡꯍꯧꯔꯒ ꯉꯥꯟꯕꯅ ꯍꯥꯟꯅꯒꯨꯝ ꯁ꯭ꯀꯨꯜ ꯀꯥꯕ ꯍꯧꯔꯦ꯫ ꯅꯣꯡꯃ ꯁꯟꯗꯦꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯊꯣꯏ ꯍꯔꯥꯎ ꯍꯔꯥꯎ ꯉꯥꯟꯕꯗ ꯀꯣꯜ ꯇꯧꯔꯛꯏ꯫ ꯉꯥꯟꯕ ꯐꯣꯟ ꯑꯗꯨ ꯍꯦꯛ ꯄꯥꯏꯈꯠꯄꯒ, "ꯗꯥ ꯉꯥꯟꯕ, ꯂꯣꯏꯁꯤꯜꯂꯝꯃꯣ, ꯑꯩ ꯂꯧ ꯂꯥꯛꯑꯒꯦꯀꯣ", ꯑꯁꯨꯝꯅ ꯂꯧꯁꯤꯜꯂꯛꯏ꯫ ꯉꯥꯟꯕ ꯏꯉꯛ ꯉꯛꯅ, "ꯑꯣ ꯀꯩꯅꯣ ꯊꯣꯏ, ꯀꯥꯏ ꯆꯠꯂꯨꯁꯦ ꯍꯥꯏꯅꯣ? ꯑꯁ ꯀꯨꯏꯔꯦꯀꯣ ꯏꯕꯥꯅꯤꯅ ꯎꯅꯔꯛꯇ꯭ꯔꯤꯁꯦ, ꯑꯝꯇ ꯎꯅꯁꯦ ꯍꯥꯏꯕ꯫ ꯂꯥꯛꯗꯕꯅꯤꯀꯣ, ꯂꯣꯏꯁꯤꯜꯂꯝꯃꯣ", ꯑꯁꯤ ꯍꯥꯏꯔꯒ ꯐꯣꯟ ꯑꯗꯨ ꯊꯝꯈ꯭ꯔꯦ꯫ "ꯍꯜꯂꯣ ꯊꯣꯏ", "ꯀꯔꯟ ꯇꯧꯅꯨꯀꯣ, ꯍꯦꯜꯂꯣ", ꯑꯁꯨꯝꯅ ꯉꯥꯟꯕ ꯍꯥꯏꯖꯩ꯫ ꯑꯗꯨꯕꯨ ꯐꯣꯟ ꯊꯝꯂꯒ ꯂꯩꯔꯝꯃꯦ꯫ ꯉꯥꯟꯕ ꯑꯃꯨꯛ ꯍꯟꯅ ꯊꯣꯏꯗ ꯀꯣꯜ ꯇꯧꯁꯤꯜꯂꯦ꯫ ꯊꯣꯏ ꯀꯣꯜ ꯑꯗꯨ ꯐꯠ ꯄꯥꯏꯈꯠꯂꯛꯏ꯫ ꯑꯗꯨꯒ, "ꯀꯩꯅꯣ ꯂꯣꯏꯁꯤꯜꯂꯣꯏꯔꯕꯣ? ꯑꯝꯇ ꯉꯥꯏꯈꯣꯁꯦ ꯊꯣꯏ, ꯑꯩ ꯁꯣꯝꯗ ꯏꯃꯥ ꯄꯥꯕꯨꯡ ꯊꯥꯗꯣꯛꯄ ꯌꯥꯔꯣꯏ, ꯑꯗꯨꯅ ꯀꯣꯟꯅ ꯆꯠꯂꯁꯦ." ꯅꯣꯛꯆꯔꯝꯕ ꯊꯣꯏꯒꯤ ꯃꯥꯏꯊꯣꯡ ꯑꯗꯨ ꯈꯪꯍꯟ ꯍꯟꯖꯤꯟꯈꯤ꯫ ꯋꯥ ꯑꯃꯠꯇ ꯉꯥꯡꯗꯅ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ꯫ ꯉꯥꯟꯕ ꯊꯣꯏ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯥꯏꯕꯗꯨ ꯈꯪꯂꯗꯨꯅ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ, "ꯂꯥꯛꯑꯣ, ꯑꯩ ꯂꯣꯏꯁꯤꯜꯂꯝꯃꯒꯦ." ꯊꯣꯏ ꯃꯣꯃꯣꯟ ꯅꯛꯆꯩ꯫ ꯑꯗꯨꯒ, "ꯍꯣꯏ ꯂꯥꯛꯑꯒꯦ, ꯉꯥꯏꯔꯝꯃꯣꯀꯣ, ꯑꯩ ꯅꯣꯏꯗ ꯍꯥꯟꯅ ꯂꯥꯛꯇꯣꯏꯅꯦ", ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯣꯏ ꯐꯣꯟ ꯑꯗꯨ ꯊꯝꯈ꯭ꯔꯦ꯫ ꯉꯥꯟꯕꯁꯨ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯗꯨꯅ ꯊꯧꯖꯥꯜꯗ ꯊꯕꯛ ꯑꯃ ꯆꯠꯂꯨꯒꯦ ꯍꯥꯏꯔꯝꯂꯒ ꯉꯥꯟꯕ ꯊꯣꯛꯂꯛꯏ꯫ ꯊꯥꯖ ꯄꯣꯠ ꯂꯩꯔꯝꯕꯅꯤ꯫ ꯉꯥꯟꯕ ꯎꯕꯗ ꯅꯣꯛꯂꯛꯏ꯫ ꯊꯥꯖꯅ, "ꯁꯣꯅꯤꯌꯥ, ꯁꯣꯅꯤꯌꯥ ꯊꯋꯥꯏ ꯂꯥꯛꯑꯦ", ꯑꯁꯨꯝꯅ ꯉꯥꯟꯕꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ꯫ ꯁꯣꯅꯤꯌꯥ ꯃꯃꯤꯠꯀꯗꯨ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯌꯦꯡꯂꯒ, "ꯀꯩꯅꯣ ꯊꯋꯥꯏ ꯍꯥꯏꯕꯣ", ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯖꯅ ꯌꯦꯡꯂꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯌꯦꯡꯂꯛꯄꯗ ꯃꯥꯁꯨ ꯎꯔꯦ ꯉꯥꯟꯕꯅ ꯊꯣꯛꯂꯛꯂꯤꯕꯗꯣ꯫ ꯁꯣꯅꯤꯌꯥ ꯅꯣꯛꯂꯒ, "ꯑꯣ, ꯑꯩꯗꯤ ꯕꯨꯠ ꯃꯥꯜꯂꯨꯔꯦꯗꯅ, ꯃꯤꯍꯨꯜꯒ ꯌꯥꯎꯔꯨꯗ꯭ꯔꯦ, ꯑꯗꯨꯒ ꯅꯪꯒꯤ ꯊꯋꯥꯏꯒꯤ ꯃꯕꯨꯡꯉꯣ ꯑꯣꯏꯔꯝꯂꯦꯗꯅ", ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯣꯛꯂꯛꯏ꯫ ꯊꯥꯖꯅ, "ꯉꯁꯤꯗꯤ ꯃꯥ ꯑꯩꯅ ꯅꯝꯗꯨꯅ ꯀꯣꯏꯔꯗꯕꯅꯦ, ꯑꯗꯣ ꯃꯃꯤꯡ ꯍꯥꯟꯅ ꯍꯪꯉꯨꯁꯤ ꯂꯥꯛꯑꯣ", ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯣꯅꯤꯌꯥ ꯑꯃꯗꯤ ꯊꯥꯖ ꯉꯥꯟꯕꯅ ꯊꯣꯛꯂꯛꯂꯤꯕ ꯑꯗꯣꯝꯗ ꯆꯪꯂꯛꯄꯅꯤ꯫ ꯉꯥꯟꯕꯒꯤ ꯃꯅꯥꯛ ꯌꯧꯗ꯭ꯔꯤꯉꯩ ꯊꯣꯏꯒꯤ ꯒꯥꯔꯤ ꯑꯗꯨ ꯊꯧꯖꯤꯜꯂꯛꯇꯨꯅ ꯉꯥꯟꯕ ꯃꯅꯥꯛꯇ ꯐꯠ ꯈꯥꯝꯈꯤ꯫ ꯉꯥꯟꯕꯁꯨ ꯊꯣꯏꯒꯤ ꯒꯥꯔꯤ ꯑꯗꯨ ꯃꯥꯅ ꯊꯧꯔꯒ ꯑꯣꯏꯅ ꯊꯣꯏꯅ ꯃꯅꯤꯡꯗ ꯇꯣꯡꯍꯜꯂꯒ ꯆꯠꯈ꯭ꯔꯦ꯫ ꯊꯥꯖ ꯑꯉꯛꯄ ꯑꯃꯒ ꯂꯣꯏꯅꯅ ꯉꯥꯟꯕꯗ ꯌꯦꯡꯂꯒ ꯂꯩꯍꯧꯋꯦ꯫ ꯉꯥꯏꯍꯥꯛ ꯌꯦꯡꯂꯝꯂꯒ ꯁꯣꯅꯤꯌꯥꯅ, "ꯂꯥꯛꯑꯣ ꯇꯥꯟꯅꯔꯨꯁꯦ", ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯖꯒꯤ ꯒꯥꯔꯤ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯆꯦꯟꯗꯨꯅ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯊꯧꯗꯣꯔꯛꯏ꯫ ꯁꯣꯅꯤꯌꯥꯁꯨ ꯀꯥꯈꯠꯂꯗꯨꯅ ꯉꯥꯟꯕꯗ ꯉꯥꯏꯍꯥꯛ ꯌꯦꯡꯂꯝꯂꯒ, "ꯁꯣꯅꯤꯌꯥ, ꯂꯥꯛꯑꯣ ꯇꯥꯟꯅꯔꯨꯁꯦ", ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯖ ꯃꯥꯒꯤ ꯒꯥꯔꯤ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯆꯦꯟꯗꯨꯅ ꯃꯃꯥꯏ ꯂꯩꯊꯣꯔꯛꯏ꯫ ꯁꯣꯅꯤꯌꯥꯁꯨ ꯀꯥꯈꯠꯂꯗꯨꯅ ꯉꯥꯟꯕꯒ ꯊꯣꯏꯒꯅ ꯆꯠꯈꯤꯕ ꯑꯗꯣꯝꯗ ꯇꯥꯟꯅꯔꯛꯏ꯫